Jiribam da security matik CHANA THAMDABA ASIGI KHUDONG CHABA LOUDUNA KUKI SINGNA MEITEI SINGI YUM MEI THARAKPADAGI MEITEI KYA Jiribam da LANJELLAKPANI HOUJIK Jiribam da OIRABA PHIVAM ASIDA Chief Minister na Athubada Jiribam Da Laktuna Yengsibiyu HAINA all Jiribam MEIRA PAIBI AJMP President SUSHILA na PHONGDORAKLI Jiribam District ta HOUJIK OIRABA PHIVAM ASIGI matangda all Jiribam MEIRA PAIBI AJMP Jiribam MEIRA PAIBI Apunbalub Jimpal Women Association for Socio-Economic and Development WASET Jiribam Women Association of Kanglaipak Zimwak Amadi Women Welfare Organization of Kanglaipak WWOK na Sinduna ngarang Jimpal gi office ta paugi mifam ama pangthokre paugi mifam aduna Ajmp gi President SUSHILA na hai HOUJIK Jiribam da OIRABA PHIVAM asi yamna nungaitaba amani handak Jiribam da misi mina thorakpa amadi yum kai mai thabagi thawong kya chatharakli Butang khal lamtai khunu da kuki singna yum kaya mai thakiba asi pende HOUJIK Jiribam da OIRABA PHIVAM Mr. Chief Minister na Athubada da Jiribam da Laktuna Yengsibiyu haina mak na makhata ki paugi mifam adu da saruk yakhibi Women Association for Socio-Economic and Development WASET ki President and Nibharani na hai Thas ki tarukta kuki singna sorok ating bi khunau dagi Sarat Kumar bi mihathina hatok lambadagi irang asi horakpani HOUJIK Assam Rifles na Rani Vangda Ningthi na ngak seliba asigumna Jiribam ki Barak Circle gi Butang khal lamtai khunung na chingba mafam singda ngak selam labadi kuki singna MEITEI singi yum mai thaba ngam lamloi haina makna makhata ki yum kai khoi awat pasi district ma wana leiraganda khoi police machine chudaba aduga HAINA suni kinungai ngak taba Rani Benda akhoi khana security tawrakana Assam Rifle chat pe ngak le hai Rani Beng sida aduga Bhutan handana security se amata leitaba aduna maram warkana leiba ngamdabadagi thorakpaduda ukisina chance lawakana yum mai thatopi gani aduna mai tawda mute minute to bose isang HAINA bi chakun nungai de aduna maram warkana huju itsasu akhoi Jiribam se ida leiba nilda leiba singsisu akhoi sina chana thana bai nungai na pibidaba bidaba adu bam sulai aduna akhoi na nu adu doctor sumatik sadaba doctor sisu amani khatang lei aduna hidak langthak sumarang kaide nurse sumarang kaide doctor sumarang kaide khudimak se puraga athumo matam da chief minister Jiribam da Laktuna haiba